Praise the Lord. Ahanba muktada yengbiriba masung tabiriba ichil enao sing iche chalima pabung sing mayam pomnamakpu thamoi dagi nungsiba masung ikai khumnaba utchari. Mayam dangasi karigumba kharadang ay tahanjarake Manipur dagi relief camp dagi Meitei ima sing kayana Meitei ichil enao kayana ingon da phone tawiraktuna meikhoigi awaba amasung Bible gi maronda haijaba taragadi Yaao chanbiduna leitaba Yaao gumna mekhoi leibagi se aingonda phongdok pire mayam aina ishorgi thogal aigi punsida Jesu Christa na uhanbibagi maramna uhanbiribagi maramna aina phongdok saba matamda mekhoina aingonda phone tawirei mekhoina phone tawirak po doi punumakti record tawba ngamjakidi adubu iche ani khaki tongan ba relief camp ki mafamdagi Meitei Jesu Christa bu lousinjaraba Meitei iche ani khaki mekhoigi wahai aingonda phongdok pirakpado adu hana tabiyu madugi matungda aigi thamoi dagi karigumba kharadang ai phongdok sage loinana relief camp ta leibiriba sing maruoina Jesu Christa bu lousinjarabi ichil enao sing iche ichal sing ima pabung sing gi damakta su ai ishorda haijarake ahanbada ichi ani khaki phone record aina matek tawjahubado hana tabiyu thamoi si yamna waroi ai thamoi si adukke matik su e aduna akhoina dumaina samata ka minaramaga akhoi member oiraga leiminaramiba moi makna adumaina minungsi kitang bo yaudabado adu khallaganda akhoina lan thinaba matamda mi singse mayam ama big slide oiba leyaba doi thamoi sile kumba yenga ko moi to yenga karigida makta noi mina haidi noi de Christian oibanina noi gi pote singdudi moina kanbiba yabani kaina sumina thina ngangbi ba khoina ko adugum to mayam do taba leira kanda mi singse mayam mo hujikse moi dumaina kuki na khaka kuki gi ishor gi type ta moina akoi ishor ningaroi akoi kari tawrudoino akoi ishor da gi lapthoni aina hujik phauda big slide oiba mi mayam ma leye mitsina uriba nasina tariba khuding makse loina mathing narabanina adudaiduda mi singse ishor da gi lapthokpa su mayam ma leye badula gi wakhal se yam na nungaite ai thamoi se yam na pende aduduna ngasi aina ngasi tha nipan mapan surapa matam masida khoina relief camp da leiba matam sida khoise lan ga telakpane wakhan ga nungai tabane adagi di kuki singsina mi ga thina hatpirakpane adumaina tawba matam sida wakhalse duki matik amna nungai teba yamna duki matik sonthei adagi di ngasi bo suk yamna khoina tha nipan mapan muk sujala abase akhoi ngasi bo akhoi paisa lupa sana mateng pangbiyu haiba nate adubu akhoi leibak sida leiriba akhoi pastor missionary mayam ma leiri asipum namaksina noibu kamain tawri kholi haina akhoi pungning thogat pirapasu amatta leite ngasi bogi manungsida adubu aina aise nuai mandabadagi aina dayanandagi phone number se lauraganda dayanandada aina phone se tawjarakpane yamna nungaite aigi thamoi se yamna soi masini mayam aina Jesu Christa gi afaba wapau maru oina sandokchaba matamda aigi number lobiduna ingonda phone tawbirakpani amasung meikhoigi nungaitaba meikhoida fauribado phongdokpirakpani madu tajaba matamda tasengna ai nungaijade maramdi Jesu Christa mahakpu thajarakpa mahakpu lousinjarakpa meikhoigi punsigi condition kayadagi mawong matau kayadagi ishorna kauthokpiraklaba singda hojiki lanasi tha tara sujilakpagi maramna amasung relief camp da leiba matamda yamna awaba langtaknaba aduga khwaidagi meikhoina haidokpirakpa matamda ojasing kayama hanadi leirami aduba hojikti karam tawri kamai leiri haibagi karigumba amata hangbiraktaba loinana nauna ishor thajarakpa kaya amasu backslide chatkiba icheduna phongdokpirakpa matamda kappa hairakpani hojita kappa hairakpi ichedo ahanbada magi testimony su leikrabani maruda mahakna dayanan engonda phone tawbiraga kanagumba amakaktangi oiriga su thawai kanjabase aigi apamani haiduna phongdokpirakpani amasung amatta leiraktaba matam amasung meikhoida awaba langtaknabase nakanani maktagi awaba phangba
ꯑꯗꯨꯒꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯁꯤꯡꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯍꯦꯟꯕ ꯃꯈꯜꯒꯤ ꯃꯤꯍꯥꯠꯄꯗꯁꯨ ꯆꯨꯝꯅ ꯑꯗꯨꯝ ꯍꯥꯠꯇꯗꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯝꯊꯤꯕꯒꯤ ꯃꯑꯣꯡꯗ ꯅꯨꯡꯁꯤ ꯍꯩꯇꯕ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯗꯤ ꯑꯃꯠꯇ ꯇꯥꯛꯄꯤꯗꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯊꯥꯖꯗꯕꯁꯤꯡ ꯅꯧꯅ ꯊꯥꯖꯔꯛꯄꯁꯤꯡꯅ ꯗꯥꯏꯔꯦꯛ ꯃꯩꯈꯣꯏꯗꯨꯅ ꯗꯥꯏꯔꯦꯛ ꯏꯁꯣꯔꯒꯤ ꯃꯑꯣꯡꯗ ꯈꯜꯂꯒ ꯑꯣ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯕꯅꯤ나 ꯃꯤ ꯍꯥꯠꯂꯕꯅꯤꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯛꯄꯤꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯊꯣꯛꯈꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯃꯁꯤ ꯇꯥꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜ ꯃꯄꯥꯝꯁꯤꯡ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯑꯩꯗꯤ ꯀꯅꯥꯁꯨ ꯅꯠꯆꯗꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯣꯡꯗꯣꯛꯄꯤꯕꯗꯒꯤ ꯑꯩꯅ ꯑꯐꯕ ꯋꯥꯄꯥꯎꯈꯛ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝ ꯑꯃꯁꯨꯡ ꯑꯩꯗꯤ ꯌꯥꯝ ꯂꯥꯞꯅꯁꯨ ꯂꯩꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯣꯖꯥꯁꯤꯡꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯆꯥꯟꯕꯤꯗꯨꯅ ꯅꯧꯅ ꯏꯁꯣꯔꯗ ꯂꯥꯛꯆꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯃꯈꯣꯏꯗ ꯊꯣꯛꯂꯤꯕ ꯑꯋꯥꯕ ꯃꯈꯣꯏꯗ ꯃꯄꯥꯜ ꯅꯥꯏꯗꯅ ꯂꯥꯡꯇꯛꯅꯕ ꯂꯩ ꯑꯃꯁꯨꯡ ꯏꯁꯣꯔ ꯊꯥꯗꯣꯛꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯦ ꯃꯔꯝ ꯑꯗꯨꯅ ꯆꯥꯟꯕꯤꯗꯨꯅ ꯑꯃꯨꯛꯇꯪ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯃꯈꯣꯏꯗ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯊꯋꯥꯏꯒꯤ ꯑꯣꯏꯕꯗ ꯊꯧꯒꯠꯄꯤꯕ ꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯃꯌꯥꯝ ꯊꯋꯥꯏꯒꯤ ꯑꯣꯏꯕꯗ ꯊꯧꯒꯠꯄꯤꯕ ꯃꯁꯦ ꯑꯩꯅ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯣꯡꯗꯣꯛꯆꯒꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩ ꯃꯌꯥꯝꯗ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤꯁꯨ ꯑꯩ ꯈꯔ ꯄꯥꯗꯨꯅ ꯑꯩ ꯇꯥꯍꯟꯖꯔꯛꯀꯦ ꯑꯩꯅ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯀꯔꯝꯕ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯐꯣꯡꯗꯣꯛꯁꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯖꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯕꯥꯏꯕꯜꯒꯤ ꯚꯔꯁꯁꯦ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯐꯪꯅꯍꯟꯕꯤꯔꯦ ꯃꯌꯥꯝ ꯑꯩꯗꯤ ꯀꯩꯅꯣ ꯌꯥꯝꯅ ꯍꯩꯖꯩ ꯈꯪꯉꯦ ꯍꯩꯔꯦ ꯁꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯃꯌꯥꯝ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤ ꯑꯃꯁꯨꯡ ꯕꯥꯏꯕꯜꯅꯁꯨ ꯐꯣꯡꯗꯣꯛꯄꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯑꯐꯕ ꯋꯥꯄꯥꯎ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯌꯨ ꯑꯐꯕ ꯋꯥꯄꯥꯎꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯅꯤ ꯃꯌꯥꯝ ꯃꯔꯝꯗꯤ ꯑꯐꯕ ꯋꯥꯄꯥꯎ ꯇꯥꯗꯅ ꯀꯔꯝꯅ ꯄꯨꯛꯅꯤꯡ ꯍꯣꯡꯒꯗꯒꯦ ꯍꯥꯏꯗꯨꯅ ꯕꯥꯏꯕꯜꯅ ꯍꯥꯏ ꯑꯃꯁꯨꯡ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯌꯥꯇ ꯅꯤꯡꯊꯤꯖꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯅ ꯐꯣꯡꯗꯣꯛꯆꯒꯗꯧꯔꯤꯕꯁꯤ ꯖꯣꯍꯥꯟꯗꯒꯤꯅꯤ ꯖꯣꯍꯥꯟꯒꯤ ꯄꯟꯗꯨꯞ 12ꯒꯤ ꯄꯗ 15ꯗꯒꯤ ꯍꯧꯔꯒ ꯄꯗ 18 ꯑꯁꯤ ꯐꯥꯎꯕꯗ ꯑꯩ ꯄꯥꯊꯣꯛꯆꯒꯦ ꯃꯈꯣꯏꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯖꯤꯁꯨꯅ ꯁꯤꯃꯣꯟ ꯄꯤꯇꯔꯗ ꯍꯥꯏꯈꯤ ꯖꯣꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯃꯣꯟ ꯃꯈꯣꯏ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯁꯤꯃꯣꯟꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯍꯥꯛꯅ ꯈꯪꯕꯤ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯑꯩꯒꯤ ꯑꯄꯤꯛꯄ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯖꯣꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯃꯣꯟ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯁꯤꯃꯣꯟꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯍꯥꯛꯅ ꯈꯪꯕꯤ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯁꯦꯟꯕꯤꯌꯨ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯑꯍꯨꯝꯂꯛ ꯁꯨꯅ ꯍꯥꯏꯈꯤ ꯖꯣꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯃꯣꯟ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯑꯍꯨꯝꯂꯛ ꯁꯨꯅ ꯍꯪꯕ ꯃꯔꯝꯅ ꯁꯤꯃꯣꯟꯒꯤ ꯊꯃꯣꯏ ꯁꯣꯛꯈꯤ ꯃꯍꯥꯛꯅ ꯖꯤꯁꯨꯗ ꯍꯥꯏꯈꯤ ꯏꯕꯨꯡꯉꯣꯅ ꯄꯨꯝꯅꯃꯛ ꯈꯪꯕꯤ ꯖꯤꯁꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯍꯥꯛꯅ ꯈꯪꯕꯤ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯑꯥꯃꯦꯟ ꯑꯁꯤꯒꯤ ꯕꯥꯏꯕꯜꯒꯤ ꯚꯔꯁꯁꯦ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯏꯄꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯏꯆꯦ ꯃꯄꯥꯕꯨꯡꯁꯤꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯟꯖꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯗꯤ ꯀꯅꯥꯁꯨ ꯅꯠꯆꯗꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯐꯝ ꯄꯨꯕꯤꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯑꯆꯧꯕ ꯊꯧꯒꯜ ꯂꯧꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯂꯥꯟ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯁꯜꯂꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯕ ꯏꯃꯥꯁꯤꯡ ꯀꯌꯥ ꯄꯥꯕꯨꯡꯁꯤꯡ ꯀꯌꯥ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅ ꯃꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯏꯅ ꯂꯩꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯤꯗ ꯑꯗꯣꯝꯅ ꯏꯁꯣꯔꯅ ꯑꯗꯣꯝꯗ ꯅꯨꯡꯁꯤꯕꯤꯕ ꯑꯃꯁꯨꯡ ꯑꯗꯣꯝꯅ ꯑꯩꯅ ꯖꯤꯁꯨꯅ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯗꯣꯝꯅ ꯈꯪꯕꯤꯕ ꯇꯥꯔꯒꯗꯤ ꯆꯥꯟꯕꯤꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯑꯁꯦ ꯑꯗꯣꯝ ꯇꯥꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯅ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦ ꯈꯪꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯐꯕ ꯌꯥꯎꯁꯤꯟꯕꯅꯤ ꯃꯍꯥꯛ ꯁꯔꯒꯗ ꯆꯠꯀꯗꯧꯔꯦ ꯈꯟꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄꯤꯇꯔꯗ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯑꯩꯒꯤ ꯑꯄꯤꯛꯄ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯑꯩꯒꯤ ꯑꯄꯤꯛꯄ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯑꯩꯒꯤ ꯑꯄꯤꯛꯄ ꯌꯥꯎꯁꯤꯡꯕꯨ ꯍꯥꯏꯕꯗꯤ ꯅꯧꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯆꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯗꯨꯗ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕꯗꯁꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯈꯪꯖꯔꯒ ꯃꯈꯣꯏꯗ ꯄꯤꯖꯕꯤꯌꯨ ꯍꯤꯔꯝ ꯄꯨꯝꯅꯃꯛꯇ ꯆꯥꯛ ꯆꯥꯕ ꯈꯛꯇꯪꯒꯤ ꯅꯠꯇꯦ ꯊꯋꯥꯏꯒꯤ ꯑꯣꯏꯕꯗꯁꯨ ꯄꯤꯖꯕꯤꯌꯨ ꯃꯈꯣꯏꯗ ꯁꯣꯟꯊꯔꯛꯄ ꯃꯇꯝꯗ ꯊꯧꯒꯠꯄꯤꯌꯨ
haibani chinausing adugi haidringagi mamangda Jesu Christa na haibase Jonagi macha nupa Simon mekhoi asidagi hena nahakna aibu nungsibra haiduna hangbiba ai Jesu Christa bu yamna nungsi haiduna khanjariba khanbiriba oja sing ai phamthol achoba phamthol paibiriba sing Jesu Christa gi yam nungsiba oja sing ichul nau chechel sing chanbiduna nau Jesu Christa bu thajarakliba thajabada chetriba macha sing ninghannakraba kayama yaubagi maramna haidok sabani Jesu Christa gi Yaao singbu pijabiyu adugi matungda amuksu Jesu Christa na hairakpi amuksu haibirai chinausing Jesuna anirak subo ina mangonda hairi Jonagi machanupa Simon nahakna aibu nungsibra hairaga wahang khudam amalei chinausing yengbiribo oja sing adom daina haijege adomna Jesu Christa bu nungsibra hoi nungsi haiduna hairakpa taragadi chanbiduna Jesu Christa gi apikpa Yaao singbu pijabiyu aduga Jesu Christa gi apikpa Yaao singbu senbiyu lanina senba yadre haiduna haiba yade oja sing Jesu Christa na pramana matawi afaba Yaao senba haiduna afaba Yaao senba do phattaba dudi kaisal lakpa matamda kaisal lakpa uraga Yaao sing ado thado amaga chenki adubu aduga kaisal sing aduna Yaao sing adubu laktuna phai amasung chaikhai adubu afaba Yaao senba dudi kaisal lakpa uraga kaisal dugi mamangda Yaao singi mamangda thoktuna kaisal adubu tankhai ngasigi oiriba matam sida ishorna asumna phongdokpiri chilnaw sing oja sing ko ekoina Jesu Christa na haibiri base aigi apikpa Yaao singbu senbiyu aigi Yaao singbu pijabiyu aigi apikpa Yaao singbu pijabiyu haiduna phongdokpi base oina ingonda fahanbire mayam chilnaw sing aroiba sidi mayam ai amuktang relief camp da laibiri basing maruina Jesu Christa bu lousinjaraba adubu nakan animaktagi awaba ngangbirakpa adugi di Christian ni haibasinga tawthorakpa mawong mataw ubadagi waduna leiriba natraga su karigumba adomna meikhoina Christian singna mi halakpa matamda meikhoi yengduna adom Jesu Christa bu karigi damakta thadokpigadoribano Jesu Christa na Bible da haidra adomna Jesu Christa bu thajaba taragadi sarga malem tabang pal marol humbulai singbu mapu ishwar do adomgi ipa oizaba fangi if you believe in Jesus will give you power to become a child of God adom ishwargi macha oiba fangi bani adom mi yangbiganu phattaba tabang pan bada phattaba mayam ama lei chinaw sing afaba sulai phattaba sulai adom holy Bible yengbiyu hojik holy Bible gi matung injaba adom gi thamoi da fawalakpa Bible gi verse matungina adom na chachebagi matam he amasung ai relief camp da laibiriba Christian singi damakta ai ishorda haijage adom mamit chanbiduna relief camp da laibiriba sing chilnaw chelima pabung sing Jesu Christa da haijage thagachari pa ishor hallelujah Kanbiba Mapu ipa pu thagachari ipa nahak na ngasigi athoiba wapaw se seman banga manbibagi damak thagachari pa relief camp da leiriba thatarai hajilaktuna leiriba ipagi macha sing macha nupi sing damakta haijari pa meikhoida langtaknaramba meikhoida kiramba meikhoida sontharamba meikhoida hantharamba pumnamak ngasidagi thokiba oiresano ipa Jesu Christa nahakna thajarba punamak kinungda loina bi ipa isho meikhoida anauba pangal hapiu ipa sargagi ipagi pangal hapiu ipa nachana hapchari ipa ishor ipagi mingda ipa meikhoi kigadaba natte ipa na kibagi thawai pipi de ipa ishor adubu takang malembu joy tawba ngambagi ashiba hingalanba ngambagi anaba faanba ngambagi ipa na pangal pinabiribani ipa ishor ngasidagi de meikhoigi nungda ipa na wangangbiduna aise ishorgi athoibani aise ishorna hena sisinnarakadauba mini haibase meikhoina khangba oiresam amasung meikhoigi achumba ubadagi khangdaba kayana pukling hongbo oiresam ipa ishor lanse lephanbiroi pa adubu ipa gi aning mana ohenbiu nakan animak ki mioi sing misimina thobani nakan animak ki relief camp da leiriba singi damakta haijari ipa bu khangjadriba Jesu Christian nataba Meitei sing amasung kuki sing relief camp da leiraba waraba mi singi damakta haijari pa mekhogi awaba su lokthokpi ipa ishor mekhogi nungda leiramba akiba su lokthokpi ipa maramdi ipa na punamak punungsi ipa gi pijat khaide aduga Meitei Christian singi nungda ipa oja singi nungda pangal hapiu ipa ishor madudi
ईश्वरगी मचासिंगना याव मसाना नाथैखिबा मतमदा इपा जेसु ख्रिस्टना अखोइदा नहाकना आइबु नुंसिब्रा अदुइबा तारगदि आइगी यावसिंगबु पिजाबिyu पिथकबिyu मेखोइबु सेनबिyu हाइबदो इपाबु lousinjaraba Meitei Oja Christian sing punamaki nungda happy boys no ipa adugumlaba pangalaba thawai sengbodo pumnamakda haijabiduna ipagi wapau ipagi saki ipagi achumba hene phongdokjaba ngambo ohenbisan ipa isho aduga manipur ekhoi iramdamse tekta kaidana lehennabugi damakta ipa amasung ekhoi imani ekhoi chunnaw ngaktani Meitei ekhoi amatani haibagi nungsibodo phongdokpa hene ngambo resin hallelujah prabhu jesu christa ipagi ngenda thagacharibani khuramjaribani nejaribani ipana sokpire ipana fanganbire ipana pangal hapire hallelujah amen praise the lord takraba punamaki mathakta ishona sokpibo isano amen